Hi ma'am, ngasiꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯄꯣꯛ ꯑꯍꯥꯟꯕ ꯊꯣꯡꯕꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯃꯌꯥꯝ ꯍꯩꯕꯨꯗꯤ ꯍꯩꯇꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯄꯪꯊꯣꯡꯅ ꯊꯣꯡꯖꯟꯈꯔꯦ. ꯑꯍꯥꯟꯕꯗ ꯀꯨꯀꯔꯁꯤꯗ ꯊꯥꯎ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯄꯣꯛꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩ ꯑꯃꯨꯔꯛ ꯀꯥꯝꯊꯣꯛꯑꯦ. ꯀꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯨꯀꯔ ꯑꯃꯗ ꯌꯥꯝꯗꯕꯤꯗ ꯃꯁꯇꯔꯗ ꯑꯣꯏꯜ ꯈꯤꯇꯪ ꯍꯥꯞꯄꯅꯤ, ꯑꯗꯒꯤ ꯖꯤꯔꯥ ꯈꯤꯇꯪ ꯊꯥꯗꯔꯅꯤ, ꯇꯤꯜꯍꯧ ꯊꯥꯗꯔꯅꯤ. ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯕ꯭ꯔꯥꯎꯅꯤꯁ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯇꯣꯠꯁꯟꯅꯔꯦꯕ, ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯕ꯭ꯔꯥꯎꯅꯤꯁ ꯑꯣꯏꯍꯟꯕꯗꯣ ꯑꯣꯏꯍꯟꯗ꯭ꯔꯦꯕ. ꯑꯣꯠꯈꯥꯏꯃꯤꯟꯅꯔꯅꯤ. ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯀꯪꯕꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ, ꯌꯥꯝꯗꯕꯤꯗ. ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯈꯤꯇꯪ ꯍꯥꯞꯇꯣꯏꯅꯦ, ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯩ ꯁꯨꯝ ꯍꯥꯞꯇꯣꯏꯅꯦ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯅꯤ. ꯑꯗꯣ ꯇꯦꯖꯄꯥꯠ ꯃꯅꯥꯁꯤꯅ ꯑꯩ ꯉꯁꯥꯏ ꯊꯥꯎ ꯉꯧꯔꯤꯉꯩꯗ ꯍꯥꯞꯀꯗꯕꯅꯦ, ꯑꯩꯁꯦ ꯀꯥꯎꯍꯧꯗꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯉꯧꯁꯜꯂꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯅꯤ. ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯅ ꯄꯤꯁ ꯃꯆꯥ ꯃꯆꯥ ꯀꯛꯆꯕꯅꯦ, ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤ. ꯈꯤꯇꯪ ꯀꯕꯛ ꯀꯕꯛ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ. ꯉꯁꯥꯏꯒꯤ ꯀꯥꯝꯈꯤꯕ ꯄꯣꯛꯇꯣ ꯑꯗꯨ ꯍꯥꯞꯄꯅꯤ. ꯏꯁꯤꯡ ꯉꯁꯥꯏꯒꯤ ꯃꯥꯒ ꯌꯥꯎꯃꯤꯟꯅꯕ ꯏꯁꯤꯡꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯄꯨꯂꯞꯅ. ꯑꯗꯣ ꯑꯩꯅ ꯁꯤ 3ꯔꯛ ꯀꯥꯝꯃꯦ. ꯑꯗꯣ ꯀꯥꯝꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯁꯂꯥꯁꯦ ꯃꯆꯜꯅꯦ, ꯃꯤꯔꯆ ꯄꯥꯎꯗꯔꯅꯦ, ꯊꯨꯝꯅꯦ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯃꯕꯅꯦꯕ. ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯎꯔꯝꯗ꯭ꯔꯦ. ꯑꯗꯒꯤ ꯀꯥꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯐꯗꯤꯒꯣꯝꯅꯦ ꯍꯥꯞꯄꯒ ꯃꯤꯠ ꯃꯁꯂꯥꯁꯨ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ. ꯑꯗꯨꯒ ꯑꯩꯅ ꯈꯔ ꯃꯤꯅꯤꯠ 3-4ꯃꯨꯛ ꯑꯩ ꯁꯧꯍꯜꯂꯦ, ꯃꯍꯤꯗꯣ ꯈꯤꯇꯪ ꯀꯪꯍꯟꯅꯕꯅ. ꯌꯥꯝꯗꯤ ꯍꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯁꯛꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ.